ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯥꯅꯨ ꯃꯣꯏꯔꯥꯡꯁꯥ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯟ ꯑꯃꯗꯅꯤ ꯁꯅꯥ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯆꯔꯕꯁꯨ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯊꯧꯑꯣꯡ ꯃꯑꯣꯡ ꯃꯇꯧ ꯈꯨꯗꯤꯡꯗꯤ ꯅꯨꯄꯥꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯦ ꯃꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯌꯥꯎꯖꯔꯛꯂꯕ ꯏꯁꯣꯔꯅ ꯄꯤꯕ ꯈꯨꯗꯣꯜꯅꯤ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯒꯤ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯃꯆꯥꯅꯨꯄꯤ ꯁꯅꯥꯕꯨ ꯀꯧꯗꯨꯅ ꯃꯅꯤꯡ ꯃꯌꯥ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯕꯣ? ꯃꯥꯗ ꯁꯦꯟꯅꯕꯗ ꯑꯩꯁꯦ ꯏꯁꯥꯒꯤ ꯊꯕꯛ ꯐꯥꯎ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯦꯕ꯫ ꯍꯣ ꯁꯅꯥ! ꯁꯅꯥ! ꯍꯣ ꯁꯅꯥ! ꯑꯁꯣꯝꯗ ꯃꯃꯥꯅ ꯍꯧꯅ ꯍꯧꯅ ꯀꯧꯕꯗꯣ ꯏꯁꯤꯠꯄ ꯆꯠꯂꯨꯔꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯂꯤꯕ ꯁꯅꯥꯅ ꯇꯥꯔꯝꯃꯤ꯫ ꯇꯨ ꯇꯧꯔꯗꯧꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ꯫ ꯉꯥꯏꯍꯥꯛꯇ ꯆꯠꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯅꯦ꯫ ꯀꯧꯗꯣꯏꯗ ꯃꯌꯥꯁꯦ ꯀꯕꯥ ꯈꯜꯂꯒ ꯂꯩ ꯋꯥꯅꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯣ ꯀꯔꯤꯅꯣ ꯏꯃꯥ? ꯅꯆꯥꯁꯤꯗ ꯂꯩꯌꯦ ꯑꯩ ꯀꯩꯁꯨ ꯁꯤꯗꯤꯌꯦ꯫ ꯍꯩ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ! ꯍꯩ ꯈꯪꯗꯦ ꯍꯩꯗꯦ ꯈꯪꯗꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕ ꯇꯥꯗꯦꯗꯤ꯫ ꯅꯐꯤꯒ ꯏꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ? ꯅꯈꯨꯠꯇꯒꯤ ꯃꯌꯣꯝꯗꯨꯅ ꯀꯔꯤꯅꯣ? ꯉꯥꯅꯤ ꯏꯃꯥ꯫ ꯑꯦ ꯀꯗꯥꯏꯗꯒꯤ ꯉꯥ ꯅꯪꯗꯤ? ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯩꯕꯣ? ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯈꯜꯂꯤꯉꯩ ꯅꯪꯕꯨ ꯁꯦꯟꯅꯔꯤꯉꯩ ꯇꯧꯒꯗꯕ ꯏꯊꯧꯒ ꯑꯃꯠꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯍꯣ ꯑꯉꯥꯡ ꯅꯠꯇꯕꯒꯤꯅꯦ ꯅꯆꯥꯅꯅꯦ ꯉꯥ ꯐꯥꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏꯁꯦ ꯏꯃꯥ꯫ ꯑꯗꯨꯒꯅꯦ ꯑꯩꯒꯤꯗꯃꯛꯇꯁꯨ ꯏꯃꯥꯅ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ, ꯀꯩꯁꯨ ꯁꯦꯟꯅꯕꯤꯅꯨ꯫ ꯏꯃꯥꯒꯤ ꯏꯊꯧꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ꯫ ꯍꯥꯏ ꯁꯦꯟꯅꯗ ꯌꯥꯗꯕꯩꯅꯤꯅꯦ ꯁꯦꯟꯅꯔꯤꯁꯦ꯫ ꯅꯪꯁꯦ ꯅꯨꯄꯤꯅꯤꯅꯦꯍꯦ꯫ ꯇꯧꯔꯗꯧꯅꯦ ꯍꯥꯏꯔꯨꯔꯒ ꯅꯨꯄꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯐꯅ ꯌꯥꯝꯅ ꯅꯨꯄꯥꯒꯨꯝꯅ ꯇꯧꯔꯁꯨ ꯅꯪꯁꯦ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ꯫ ꯅꯪꯅ ꯍꯧꯖꯤꯛ ꯉꯥ ꯐꯥꯔꯨꯔꯤꯁꯤꯁꯨ ꯅꯨꯄꯤ ꯃꯔꯛꯇꯗꯤ ꯑꯣꯏꯔꯝꯃꯣꯏꯑꯕ ꯅꯠꯇ꯭ꯔꯥ? ꯀꯥꯏꯗꯤ ꯅꯨꯄꯤ ꯃꯔꯛꯅꯣ? ꯃꯤ ꯑꯃꯨꯊꯣꯏ ꯍꯣꯏ ꯊꯦꯝꯕꯨꯡ ꯍꯣꯏꯒ ꯐꯥꯔꯛꯂꯤꯅꯤ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯅꯨꯄꯤ ꯅꯨꯄꯥ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯤꯕꯨ ꯀꯗꯣꯝ ꯊꯣꯛꯇꯧꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯩꯅꯣ ꯏꯃꯥ? ꯃꯃꯥꯡ ꯊꯣꯡꯗ ꯊꯣꯛꯇ꯭ꯔꯗꯤ ꯑꯩꯁꯦ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯀꯗ꯭ꯔꯣ? ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯪꯉꯥꯡ ꯉꯥꯡꯉꯤ ꯋꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯗꯣ ꯃꯐꯤ ꯑꯁꯣꯠꯄꯗꯨꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯏꯔꯨ ꯂꯨꯖꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯂꯩꯃꯤꯟꯅꯔꯤꯁꯦ ꯏꯆꯥ ꯅꯨꯄꯥꯔꯥ ꯏꯆꯥ ꯅꯨꯄꯤꯔꯥ ꯈꯪꯖꯗ꯭ꯔꯦꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥ ꯃꯦꯝꯆꯥꯗꯣ ꯉꯥꯁꯤꯡꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯅꯥꯗꯣ ꯃꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯁꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯇꯣꯝꯊꯤꯟꯗꯣ ꯃꯇꯥꯎ ꯉꯥꯟꯕꯒ ꯁꯅꯥꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯟꯕꯅ ꯁꯅꯥ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯀꯩꯊꯦꯜꯗ꯫ ꯀꯔꯤ ꯂꯩꯔꯨꯏꯅꯣ? ꯎꯗ꯭ꯔꯣ ꯈꯨꯠꯇ ꯄꯥꯏꯔꯛꯏꯁꯦ? ꯎꯕꯗꯤ ꯎꯏꯗ, ꯎꯔꯗꯤ ꯍꯪꯂꯛꯑꯅꯨ꯫ ꯍꯣꯏ ꯍꯪꯉꯛꯑꯔꯣꯏ꯫ ꯑꯗꯣ ꯁꯅꯥ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯝꯊꯤꯟꯅ ꯋꯥ ꯑꯃ ꯁꯨꯝ ꯍꯥꯏꯅꯤꯡ ꯃꯥꯜꯂꯦ꯫ ꯑꯗꯣ ꯍꯥꯏꯍꯟꯁꯤꯔꯥ? ꯀꯩꯅꯣ ꯇꯥ ꯇꯣꯝꯊꯤꯟ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯀꯩ ꯋꯥꯅꯣ ꯍꯥꯏꯅꯤꯡꯉꯤꯕꯣ? ꯁꯠ ꯍꯥꯏꯔꯣ꯫ ꯏꯃꯥꯅ ꯏꯟꯁꯥꯡꯁꯦ ꯄꯨꯔꯛꯇ꯭ꯔꯦꯅ ꯉꯥꯏꯔꯝꯃꯅꯤ, ꯑꯩ ꯊꯦꯡꯉꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯅ ꯇꯣꯝꯊꯤꯟꯗ ꯈꯪꯍꯧꯗꯅ ꯈꯪꯉꯪ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯇꯣꯝꯊꯤꯟꯗꯣ ꯈꯪꯕꯣꯏ ꯄꯥꯈꯠꯄꯣꯏ ꯍꯥ ꯀꯩꯕꯣ? ꯀꯩꯅꯣ ꯇꯥ ꯇꯣꯝꯊꯤꯟ? ꯋꯥ ꯍꯥꯏꯅꯤꯗꯣ ꯍꯥꯏꯔꯣ ꯍꯥꯏꯕꯅꯦ꯫ ꯍꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯗꯣ ꯆꯠꯄ ꯍꯧꯏ꯫ ꯉꯥꯟꯕꯅ ꯀꯔꯤꯅꯣ ꯏꯇꯥ? ꯋꯥ ꯍꯥꯏꯅꯤ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯅꯪ? ꯑꯗꯨ ꯀꯩꯅꯣ ꯇꯧꯏꯗꯨꯅ? ꯃꯤ ꯆꯠꯈꯤꯗꯧꯔꯦ ꯍꯥꯏꯕ꯫ ꯏꯇꯥ ꯑꯩ ꯍꯥꯏꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯁꯅꯥꯁꯦ ꯃꯤꯍꯨꯜ ꯑꯃ ꯇꯧꯕꯅꯦꯕ꯫ ꯑꯩ ꯇꯣꯛꯑꯒꯦꯗ ꯏꯇꯥ, ꯍꯥꯏꯔꯔꯣꯏꯒꯦ꯫ ꯑꯩ ꯃꯤꯍꯨꯜꯁꯤ ꯌꯥꯗ꯭ꯔꯦꯕ, ꯀꯣꯟꯅ ꯍꯥꯏꯔꯒꯦꯕ꯫ ꯑꯦꯔ ꯏꯇꯥ ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯔꯅꯨ꯫ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯁꯠ ꯍꯥꯏꯒꯗꯧꯅꯤ꯫ ꯀꯩꯒꯤ ꯀꯤꯗꯣꯏꯅꯣ? ꯏꯇꯥꯎꯗ ꯃꯥꯅ ꯍꯦꯛ ꯇꯥꯊꯤ ꯆꯩꯔꯛꯑꯕ ꯑꯩ ꯂꯩꯔꯤ ꯏꯇꯥꯎ꯫ ꯏꯇꯥꯎꯒꯤ ꯇꯨꯡꯗ ꯑꯩ ꯂꯣꯠꯀꯦ꯫ ꯃꯤ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯅꯦ, ꯁꯠ ꯍꯥꯏꯍꯧꯔꯣ ꯂꯥꯛꯑꯣ ꯍꯥꯏꯔꯒ꯫ ꯂꯥꯛꯑꯣ ꯃꯤ ꯏꯇꯥꯎ ꯅꯪꯕꯣ꯫ ꯆꯩꯔꯛꯄꯗꯨꯗꯤ ꯐꯩꯌꯦ, ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯌꯥꯎꯕꯒꯤ ꯍꯩꯅꯕꯤꯗꯣ ꯌꯥꯎꯔꯛꯑꯗꯤ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯩꯅ ꯇꯜꯂꯤꯁꯦ꯫ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯅꯪꯕꯣ꯫ ꯅꯨꯄꯤꯅꯦ ꯑꯁꯦ, ꯅꯨꯄꯤꯅ ꯐꯨꯕꯨ ꯀꯌꯥꯝ ꯅꯥꯗꯧꯔꯤꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯗꯣ ꯍꯥꯏꯐꯦꯠ ꯆꯦꯟꯈꯠꯇꯨꯅ ꯁꯅꯥꯕꯨ ꯇꯥꯟꯅꯈꯤ꯫ ꯏꯇꯥꯎ ꯇꯣꯛꯑꯁꯦꯃꯤ ꯅꯪꯕꯣ꯫ ꯑꯣ! ꯁꯣꯝꯗ ꯁꯅꯥꯗꯣ ꯉꯥꯟꯕꯅ ꯑꯃꯨꯛ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯂꯒ ꯉꯥꯟꯕ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯀꯔꯤ ꯋꯥꯠꯂꯒꯦ? ꯑꯩꯒꯤ ꯋꯥꯠꯄꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯋꯥꯠꯍꯧꯕꯅꯤ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯂꯥꯛꯑꯣꯃꯤ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯀꯧꯁꯤꯜꯂꯤ ꯇꯣꯝꯊꯤꯟ ꯃꯇꯣꯝꯇ ꯃꯊꯃꯣꯏꯗ ꯁꯣꯟꯖꯩ ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ ꯀꯩꯅꯣ ꯇꯥ ꯇꯣꯝꯊꯤꯟ ꯀꯩ ꯋꯥꯠꯂꯤꯅꯣ ꯇꯧꯗꯨꯅ ꯃꯁꯥꯗ ꯅꯦꯅꯥ ꯑꯃ ꯏꯇꯥ ꯇꯥꯖꯔꯝꯗꯦ ꯀꯔꯤꯅꯣ ꯇꯥ ꯇꯣꯝꯊꯤꯟ ꯅꯨꯄꯤꯗꯧꯅ ꯑꯃꯨꯛ ꯇꯧꯔꯛꯏꯗꯨꯅ ꯁꯠ ꯍꯥꯏꯔꯣꯃꯤ ꯑꯩ ꯏꯃꯥꯅ ꯉꯥꯏꯔꯝꯃꯅꯦꯕ ꯑꯩ ꯍꯥꯏꯔꯒꯦ ꯁꯅꯥ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ ꯁꯥꯎꯅꯤ ꯍꯥꯏꯕꯕꯨꯗꯤ ꯈꯪꯉꯤ ꯑꯗꯣ ꯁꯥꯎꯔꯁꯨ ꯅꯪꯒꯤ ꯈꯣꯡ ꯈꯨꯠꯇꯨꯗꯗꯤ ꯌꯥꯎꯕꯤꯔꯛꯀꯅꯨ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ ꯇꯥ ꯇꯣꯝꯊꯤꯟꯒꯤ ꯋꯥꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯍꯥꯏꯔꯛꯑꯣ ꯀꯔꯤ ꯋꯥꯅꯣ ꯑꯩꯁꯦ ꯊꯦꯡꯉꯤꯃꯤ ꯁꯅꯥ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯉꯁꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯕꯨ ꯅꯨꯡꯁꯤꯌꯦꯕ ꯑꯗꯨꯔꯣ ꯉꯁꯥꯏꯅꯦ ꯍꯥꯏꯒꯦ ꯍꯥꯏꯕ ꯋꯥꯗꯣ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯈꯩ ꯍꯜꯂꯤꯁꯦ ꯑꯗꯨ ꯍꯥꯏꯅꯕꯒꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯅ ꯈꯨꯠꯂꯩ ꯊꯨꯅ ꯃꯥꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯀꯤꯟꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯃꯥꯏꯗ ꯊꯤꯟꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅ ꯃꯗꯨꯅ ꯑꯩꯒꯤ ꯄꯥꯎꯈꯨꯝꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯅ ꯁꯅꯥꯗ ꯃꯌꯨꯝꯂꯣꯝꯗ ꯁꯧꯔꯪꯅꯅ ꯒꯝ ꯒꯝ ꯆꯠꯈꯤꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯩꯕꯨ ꯅꯨꯄꯤꯅꯤꯅ ꯎꯁꯤꯠꯇ꯭ꯔꯤꯌꯦ ꯃꯃꯥꯏ ꯀꯥꯏꯒꯦ ꯍꯧꯔꯤ ꯁꯅꯥꯅ ꯀꯤꯟꯅ ꯍꯦꯛ ꯊꯤꯟꯈꯤꯕꯒ ꯉꯥꯟꯕꯗꯣ ꯑꯣꯏ ꯃꯥ ꯍꯥꯏꯔꯝꯗꯨꯅ ꯈꯔ ꯆꯦꯟꯊꯣꯛꯈꯤ ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯗꯣ ꯁꯅꯥꯒꯤ ꯀꯤꯟꯗꯨꯅ ꯃꯉꯣꯟꯗ ꯃꯊꯧꯅꯥ ꯑꯃ ꯑꯣꯏꯅ ꯍꯧꯒꯠꯄꯒꯨꯝ ꯊꯣꯛꯈꯤ ꯃꯃꯥꯏꯒꯤ ꯑꯅꯥꯕ ꯆꯩꯅꯥꯗꯣ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯂꯩꯔꯤꯉꯩꯗ ꯉꯥꯟꯕꯗꯣ ꯆꯪꯁꯤꯜꯂꯛꯂꯒ ꯏꯇꯥꯎ ꯅꯥꯕ꯭ꯔꯥ ꯃꯍꯥꯎ ꯀꯝꯗꯧꯒꯦ ꯏꯇꯥꯎ ꯁꯅꯥꯒꯤ ꯃꯈꯨꯠꯇꯣ ꯄꯤꯛꯆꯩ ꯍꯥꯏꯕ ꯋꯥꯅꯤ 마기 낀도 먹을 레이보이다. 낀도디 나오데. 아도 마이세 찍찍디 라오이다. 아이나 누피니는 타비람니마. 나람드디마 nganba kanano khonglamdawni. Ho yari taw phajaba. Nupi oiramdradi taw di aibo huntoklamduna yum yoramani natra. Nupi oirambagi amu halaineba. Herai taw aina nupi ga manaba tanbe aswaida lapna leibanida. Hoi hoi. Itaw se aiga ngasi ta loinarakpa nateko. Ado itaw nang sana sinataba nupi amoyni yengodana. Natradi nang wa hai khudingi nangi mai de horaga nasado lawba amata yado mande. Magi asigumba maongsidane. Aina mabu nungsirise. Mana chamarak chairasu chamarak phurasu. Aigi wakhandi hongdaroi itaw. Ai sanaba soidan lawgane. Ma ai oiduni itaw. Itaw nangi maongsidi kibu kirakleda. Kaidargi itaw mo. Kaisu tawdi itaw. Lawgadabani itaw. Lawgadawni. Itawgi oigadawni. Law, insang ahawba amadum thonglaga charuse. Ahanba kingiro. Hoi. Itaw na ngaraga chati chakhinuko. Chalasu aidadi yahonbirakanuko. Yaholo. Asumna nok-noktana kingi chaina kawbu makhai mataw anida mayumlomda hankirami. Tomthen masak mataw sawanrudi phajaba maral mathum ningthina leiba senjaw paiba imungi masani. Sel paiba imungi masani haidunasu masada napal yaude. Migi awabada mateng pangali. Asamba punsida hingba pamjaba mi oini. Tomthengi mama mapasu yamna chami. Laikai khunduda makhoibu nungsidaba mi leiramde. Sanado mayum yaurabada tuminna mangol dharida makhong yanthaduna. Masado isaw sawna. Machinda murum stolna phamli. Mamana masado halakmandre haiduna yenge haiduna imungdagi mapanda tholakpada. Masana pina saurangna leirambada ubada. Kaidawre ibema. Insang leba saluraga imungda ko pusilaki di leitadana. Dari sida ung phamlaga leiramisina. Kanagam kaidongnare. Thangnaba khungi khuramanigi masana paduna ibu lambida. Wa amta haigi hairaga. As ima ayam sawningida. Hoine adubu kari wano kari hairaklino haibanini imagi bema nangbo. Nangna aduk sawningluliba adubu kari ginoba. Ho nungsiye aisa nungsiye luhonglasiye adugi. Tamanigi masana pabo. Adum naga nupida wa haibangam labrane. Imadi thasakhitreda. Imagi se aina hari wase thajadi suninya. Ai thajadega haijade ko ngai khonya. Nang na duda duk sawninglibaduna karigi. Mai da mi istri natro lambi duda. Imagi bema nang sibu kamdau dawriba nonya. Nupana nupida nungsi pami haidana. Sa sanda hairugadro. Taba yaba wasu khara ngangu ko sana. Imana haise aigi wase taba yadri sininya. Maida aida sangjakrage. Nanga sidane kanadabada wa ngang na leire. Chang mahi patharamba tare. Chak chaba yadadana to orani.
nang ngang hauro ko ngang hauro hairam duna masana leirak pain sang na pising do usinduna changki ima nang magna ai na ngang liwan sa kana de hairabani ni ko ai gi ima nuk sibi ngai ko insang do iman bige asi haiduna sanasu sakhumlom da changki asamna namituma so hokirami tom then gi wasina ahan ba amasung aroi ba sunna te sanagi sana mangonda nungsi pa mi hairapa nupa singbu mana phurami nungsi haiba wahai sina magi di yekna ba haiba do oikre nok magi numitani thangna ba laikai amadagi sana na phuki ba nupa amagi mama laktuna yom sibu kana kana leige amukta thokpiro wari amata sanase memsa tholaktuna kana hangbi bano yani mangol sida hekta ka khapiro sana khoi gi yumse sida oibirabra aw mane kari thabaki oibirabano sana gi mama oibirabra aw mane mama aigi isanupa amata pokjabado ngasi phawba mama aina phaw mama ida set launa thabadi lairadana imitsina phawba kanna phawba yengjadaba isa do songi isa nupa sabiduna mama ida kinna thinbirakpadagi mama ido ipom pomlaga lehawreni ibema chak phawk saba ya hawdrene karino ne haibiri basibo karigi madi adumna tamthina phuriba ho karigi oini haige pakhang amana leisabi amada nungsi pami hainabagum aigi isa nupa aduna kadomdagino songi na sa nupi duda nungsi haibra male adugini nupi masamana yaningdaba leirasu adumang masinna haiba yai haibanida nungsi hairubagi bu adumna tawbasidi khara nungaizadi pakhang na nungsi haibada sauganbi na sado lambi lamjau thadokpirakanu natrabadi asigumba wathokse lepa leitana tholakhini masa nupa poluba mama aikhoi awaba yam yawraktawri asi hairamduna nupida phet lauduna chakhirami thongalda sanaga nupiduga haifet thengaduna mijanarami sana ubada nupidugi mapukningda asumna khanjei is masak sidia sana haibadu masi oinjala asina nidana aigi isa nupana nupa sabi nupi asibu pamdori basidia nupa sajabagi watani nupi ama oibagi awatpa amate hek leitida asi khandana nupida sanada tonglomda amuktang yenglami amuksu hera oibi yaba nateda musinda sonduna sakhirami koi nupino ne mit yengne no thongna hena khidre sibu sirade jani uraktoise asi haina sanada mamagi manakta changlaktuna ima kanano thonggamda thokriba nupi siba kaidawlamino aingonda nagasu yenglami isana ngara nupa masa ama phurubro phui atu kaidawrage sanana itingtingna khumdorpa wahaini ho adugi nupa masa adugine mamani la amise madi kaidawlai basida masa nupa ngawda senage leitadana kari haibalamino ba masa nupa do mama bamito loina pome phibam swe chak phawk saba yadre nupa na nungsi haibada sawi na sa nupi do lambi da thogalakanu yam hairambani makhong ko thudek pidida phayena khangedi leitadana amuk yumsida wakatpa laibani ne imagi bema nangbo gyan kitadi taru kaidawge ngawri se migi masadu natte ni nangbo koino imagi se ngawri se ini hainingira gyan asang tari baisa sida hena kyam taba nupa misa hai napa tharai masa nangbu lobina bu nupa lereroin he nangi khanbada ise siba ngamloi dawri ne kaina imana dam siningi dubo midi sahi khara sangna punsigi na laida ninari imaga sibaga yakirei ko ima nasagi kumhaiga yengkhedongni ho yengjaningdre isagi kumhaiga amata nopira nopara khangdaba isa amaga hek leiminarudana ai haisini ko ai asumna ngangang tuna imonglomda memsadu sangki ima hayewai nasana nida imagi seba tawdana imabu yengsinbidoise asi haina nok tuna sanasu mamagi matungda imungda sangki tha kharagi matungni tomthindu sana hoigi leikaida matam khara la udraba matung nong mamataw nganbaga amuk laklami adubu sanagadi thengneramde adugi mahut sanagi mata laijaga oina thengnerami laija natro aw mane ta tomthin natro hoi mane nangbu kai chalubanu asida imana phithilu sona chalubani ta tomthindi udaba kuireda thabo yamna chingkhramale nganbana chinbani noi ta tomthinse yam chinbani thamoi pandabi amigi wakhanda ida nungai khijeda nangsa mata othokla sa khidre ai da tumi lei jawrage tomthin lai ja dawang se lei hoi lai ja
ꯅꯕꯨꯡꯁꯦ ꯍꯟꯗꯛꯇꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯨꯔꯦ ꯅꯪꯕꯨ ꯌꯥꯝ ꯊꯦꯡꯉꯗ꯭ꯔꯣ ꯅꯕꯨꯡ ꯋꯥ ꯑꯃꯇ ꯍꯥꯏꯍꯧꯒꯦꯗꯅ ꯍꯣꯏ ꯌꯥꯏꯌꯦ ꯇꯥ ꯇꯣꯝꯊꯤꯜ ꯀꯔꯤꯁꯨ ꯊꯦꯡꯗ꯭ꯔꯤꯌꯦ ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯝ ꯍꯥꯏꯌꯣ ꯅꯪ ꯁꯅꯥꯒ ꯑꯩꯒ ꯎꯅꯅꯕ ꯑꯃꯨꯛꯇꯪ ꯁꯤꯟꯕꯤꯒꯦꯔꯥ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯃꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯤꯡꯉꯤ ꯑꯁ 이봉 나짠부 ꯀꯩ ꯍꯥꯏꯁꯤꯒꯦ 이ꯍꯩ ꯍꯩꯅꯤꯡꯗꯅ ꯍꯥꯏꯔꯛꯄꯅꯤ ꯂꯥꯏꯖꯅ ꯀꯩꯗꯧꯔꯒꯦ ꯉꯝꯗꯔꯣꯏ ꯍꯥꯏꯔꯣ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯁꯅꯥꯗ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯗꯣꯏꯁꯦ ꯀꯅꯥꯝꯇꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯑꯣꯏ ꯅꯨꯄꯤ ꯄꯤꯙꯥ ꯑꯃ ꯇꯧꯕꯅꯤꯗ 이봉ꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯗꯨꯅꯤ ꯏꯇꯥ ꯁꯅꯥꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏꯁꯨ ꯃꯉꯣꯟꯗ ꯅꯣꯡꯃꯇ ꯅꯨꯄꯥ ꯅꯍꯥ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤꯁꯦ ꯀꯌꯥ ꯁꯥꯗꯕꯅꯤꯅ ꯍꯥꯏꯕꯗꯁꯨ ꯈꯔ ꯈꯧꯇꯛ ꯆꯥꯔꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯇꯥ ꯇꯣꯝꯊꯤꯜꯒꯤ ꯏꯃꯥꯕꯥꯁꯤꯕꯨ ꯑꯣꯏꯅ ꯃꯈꯣꯏ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯇꯥꯁꯨ ꯌꯥꯔꯛꯄ ꯌꯥꯏ ꯃꯥꯗꯤ ꯃꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯇꯥꯖꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯖ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯐꯗꯣꯏꯅꯤ 이봉 ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗ ꯁꯅꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯒꯗ꯭ꯔꯥ ꯁꯤꯁꯨ ꯈꯟꯗꯕ ꯉꯝꯗꯦ ꯀꯔꯤꯒꯤ ꯂꯥꯟꯅ ꯎꯗꯣꯏꯅꯣ ꯎꯐꯝꯁꯨ ꯊꯣꯛꯇꯦ 이봉ꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯥ ꯃꯁꯥꯗꯁꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯀꯤꯟꯁꯨ ꯆꯥꯈ꯭ꯔꯦ ꯑꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯃꯥꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯏꯅꯣꯗ ꯃꯥꯒꯤ ꯃꯒꯨꯟ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯇꯥ ꯇꯣꯝꯊꯤꯜꯅ ꯂꯦꯞꯄꯤꯔꯤꯁꯦ ꯃꯥꯒꯤꯗꯤꯅꯦ ꯂꯥꯏꯕꯛ ꯍꯦꯟꯅ ꯐꯕ ꯑꯣꯏꯗ꯭ꯔꯅꯤ 이봉 ꯈꯪꯗꯦꯗ ꯂꯥꯏꯁꯦ ꯅꯕꯨꯡꯁꯦ ꯉꯥꯎꯗꯧꯔꯕꯅꯦ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯥꯎꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯩ ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯦ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯒꯤ ꯏꯇꯦꯡꯁꯦ ꯄꯥꯡꯕꯤꯗ꯭ꯔꯒꯗꯤ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯣ ꯑꯗꯨꯅ ꯕꯣꯕꯥ 이봉ꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯅꯅꯕ ꯏꯃꯥꯕꯥꯖꯤꯗ ꯍꯥꯏꯍꯜꯂꯁꯦ ꯑꯗꯨꯗ ꯌꯥꯗ꯭ꯔꯗꯤ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯗꯨꯕꯨ ꯀꯣꯛ ꯐꯥꯔꯒ ꯂꯧ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯐꯥꯕꯗꯨꯗꯤ ꯇꯜꯂꯤꯗ ꯂꯥꯏꯁꯦ ꯍꯣꯏ ꯑꯩ ꯏꯃꯥꯕꯥꯖꯤꯗ ꯏꯀꯥꯏꯕ ꯊꯥꯗꯣꯛꯂꯒ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯔꯒ ꯌꯦꯡꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯇꯥ ꯇꯣꯝꯊꯤꯜ ꯅꯆꯟ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯁꯣꯝꯗ ꯂꯥꯏꯖꯅ ꯆꯠꯈꯤꯕꯗ ꯉꯥꯟꯕꯅ ꯇꯨꯡꯂꯣꯝꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯉꯥꯟꯕꯒꯤ ꯃꯇꯧꯗ ꯎꯕꯗ ꯇꯣꯝꯊꯤꯜꯅ ꯀꯩꯅꯣ ꯏꯇꯥ ꯆꯠꯈꯤꯕ ꯂꯥꯏꯖꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯕꯣ ꯉꯥꯟꯕ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯂꯩ ꯀꯩꯅꯣ ꯏꯇꯥ ꯀꯔꯤ ꯃꯤꯠꯌꯦꯡꯅꯗꯨꯅ ꯀꯩ ꯃꯑꯣꯡꯅꯕ ꯇꯧꯔꯤꯗꯨꯕꯣ ꯋꯥ ꯉꯥꯡꯂꯛꯀꯅꯣꯗꯥꯏꯅꯦ ꯑꯗꯨꯒꯤ ꯇꯨꯃꯤꯟ ꯂꯩꯅꯤ ꯀꯩꯅꯣ ꯉꯥꯡꯉꯁꯨ ꯉꯥꯡꯉꯦ ꯍꯥꯏꯕ ꯉꯥꯡꯗ꯭ꯔꯁꯨ ꯉꯥꯡꯗꯦ ꯍꯥꯏꯕꯤꯕ ꯑꯦ ꯑꯗꯨꯒꯤꯔꯣ ꯏꯁ ꯏꯇꯥꯎꯗꯤ ꯋꯥꯔꯧ ꯄꯨꯔꯧꯕꯒ ꯌꯥꯝ ꯍꯩꯔꯝꯃꯤꯖꯥꯅꯤꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯈꯪꯉꯣꯏ ꯅꯪꯒꯤ ꯌꯥꯊꯪ ꯏꯜꯂꯤꯉꯩꯗꯨ ꯂꯥꯏꯖꯁꯦ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦꯕꯨ ꯍꯦꯛ ꯍꯥꯏꯍꯧꯗ꯭ꯔꯦꯗꯅꯁꯦ ꯑꯗꯨꯒꯤꯕꯨ ꯅꯣꯡꯃꯃꯨꯛ ꯂꯥꯛꯑꯒ ꯂꯣꯏꯔꯦ ꯏꯇꯥꯎꯒꯤꯕꯨ ꯅꯇꯥꯎꯍꯣꯏ ꯂꯩꯁꯤꯗꯤ ꯍꯣꯏ ꯌꯥꯖꯔꯦ ꯅꯪꯒꯤꯗꯤ ꯋꯥꯔꯤ ꯂꯣꯏꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯅꯇꯨꯒꯤ ꯂꯩꯀꯥꯏꯅꯤ ꯂꯩꯍꯧꯈꯤꯒꯗ꯭ꯔꯥ ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕ ꯆꯠꯄ ꯍꯧꯏ ꯇꯣꯝꯊꯤꯜꯅ ꯉꯥꯟꯕꯒꯤ ꯈꯨꯠꯇ ꯇꯥꯞ ꯐꯥꯔꯒ ꯀꯔꯤꯅꯣ ꯏꯇꯥꯎ ꯂꯥꯛꯈꯩ ꯂꯥꯛꯃꯤꯟꯅꯔꯒ ꯑꯩꯅ ꯋꯥꯍꯩ ꯑꯃꯈꯛ ꯍꯥꯏꯔꯨꯕꯒꯤꯕꯨ ꯑꯗꯨꯛ ꯅꯇꯥꯎꯗ ꯁꯥꯎꯕ ꯉꯝꯕ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯏꯀꯥꯏꯕꯗꯒꯤ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯒ ꯏꯇꯥꯎꯗꯤ ꯅꯇꯥꯎꯗ ꯋꯥꯔꯧꯔ ꯃꯥꯜꯂꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯊꯤꯟꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡꯗ ꯂꯩꯔꯝꯃꯤ ꯑꯁꯤꯒꯤꯕꯨ ꯅꯨꯡꯉꯥꯏꯇꯕꯤꯒ ꯇꯧꯏ ꯑꯩꯅ ꯀꯔꯤꯒꯤ ꯏꯇꯥꯎꯕꯨ ꯊꯝꯃ ꯆꯠꯇꯣꯏꯅꯣ ꯑꯩꯅ ꯏꯇꯥꯎꯒꯤ ꯅꯇꯧ ꯌꯦꯡꯅꯤꯡꯕꯒꯤ ꯑꯗꯨꯛ ꯂꯛꯅꯕꯅꯦ ꯏꯇꯥꯎ ꯑꯩ ꯀꯩꯁꯨ ꯁꯥꯎꯖꯗꯦꯀꯣ ꯂꯥꯛꯑꯣ ꯑꯗꯨꯏ ꯁꯔꯨꯛ ꯏꯇꯥꯎꯒꯤ ꯏꯃꯥꯕꯥꯖꯤꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯨꯔꯁꯦ ꯑꯁꯨꯝꯅ ꯃꯇꯥꯎ ꯑꯅꯤꯗ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯇꯨꯡꯅꯤ ꯇꯣꯝꯊꯤꯟꯒꯤ ꯅꯤꯡꯉꯥꯏꯗꯒꯤ ꯃꯥꯒꯤ ꯃꯄꯥ ꯃꯃꯥ ꯊꯥꯔꯛꯇꯨꯅ ꯁꯅꯥꯒ ꯇꯣꯝꯊꯤꯟꯒ ꯂꯨꯍꯣꯡꯅꯕ ꯋꯥ ꯍꯥꯏꯅꯔꯝꯃꯤ ꯃꯃꯥ ꯃꯦꯝꯆꯥꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯝꯃꯤ ꯁꯅꯥꯗꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯧꯅ ꯇꯧꯕ ꯑꯗꯨꯁꯨ ꯃꯃꯥꯅ ꯆꯩꯃꯟꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯁꯦꯝꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯄꯨꯛꯅꯨꯡꯗ ꯌꯥꯎꯖꯔꯛꯄ ꯑꯣꯏꯕꯅ ꯑꯃꯨꯛꯃꯨꯛ ꯁꯥꯎꯅꯤꯡꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯍꯦꯛꯇ ꯍꯧꯔꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯅ ꯐꯥꯊꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯃꯌꯥꯝꯒ ꯁꯅꯥꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯁꯅꯥꯅ ꯄꯨꯒꯗꯕ ꯐꯅꯦꯛ ꯐꯤ ꯌꯦꯡꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯊꯥꯖꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯁꯅꯥ ꯅꯪꯁꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯪꯉꯣꯟꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯑꯩꯈꯣꯏꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯃꯆꯨ ꯇꯥꯏ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯃꯤꯍꯨꯜꯁꯤꯅ ꯅꯨꯄꯥꯗꯧꯅ ꯁꯨꯝ ꯇꯧꯔꯤꯁꯤꯕꯣ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯂꯀꯥꯟꯗ ꯅꯅꯦꯝꯕꯣꯛꯇ ꯀꯤꯟ ꯑꯃꯨꯛ ꯊꯤꯜꯂꯨꯅꯤꯀꯣ ꯑꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯁꯅꯥꯅ ꯇꯧꯔꯣꯍꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯥꯏꯖꯅ ꯑꯩꯈꯣꯏ ꯏꯇꯥꯁꯦ ꯉꯁꯤꯗꯤ ꯅꯨꯄꯤꯗ ꯅꯨꯄꯤ ꯃꯥꯜꯂꯦ ꯑꯋꯣꯏꯕ ꯃꯤꯈꯨꯕꯤꯅ
Masang matau phajaba maral mathum ningthina leiba ta tomthinda leiba phangawdabase chakhre da koi khoi dia thajana ho sa urano kanaroye mi ngapu pankhre sanana noina di aise luhong dore na harawriba aina di somda talisidi noina khangdriba thajana kari gi taliba nangde asuk phaba nupa amana nangi damak lepirasida ꯑꯩꯈꯣꯏꯗꯤ ꯂꯨꯍꯣꯡꯅꯤꯡꯂꯁꯨ ꯂꯧꯕꯤꯅꯕ ꯂꯩꯇꯕꯒꯤ ꯊꯃꯣꯏꯁꯦ ꯀꯞꯂꯤꯉꯩꯁꯤꯗ ꯏꯇꯥ ꯅꯪꯒꯤꯗꯣ ꯑꯩꯈꯣꯏꯕꯨ ꯀꯂꯛꯅꯕ ꯍꯥꯏꯕ ꯃꯥꯜꯂꯤꯀꯣ ꯏꯇꯥ ꯁꯅꯥ ꯈꯔ ꯑꯣꯏꯅꯔꯞ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯅ ꯏꯁ ꯅꯣꯏꯁꯨ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏ ꯍꯥꯏꯔꯤꯀꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇ ꯈꯟꯖꯗꯦꯀꯣ ꯍꯣꯅ ꯇꯧ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯂꯛꯅꯕꯅꯦ ꯏꯇꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯏꯇꯥ ꯑꯩ ꯍꯩꯅꯕ ꯈꯔ ꯋꯥꯇꯧꯗꯤ ꯃꯥꯜꯂꯦ ꯂꯥꯏꯖꯅ ꯀꯔꯤꯒꯤ ꯍꯩꯅꯔꯣꯏꯗꯧꯔꯤꯅꯣ ꯏꯇꯥ ꯏꯇꯥꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯦ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒ ꯍꯩꯅꯔꯛꯀꯗꯕꯅꯤ ꯌꯥꯝ ꯈꯟꯖꯤꯟꯒꯅꯣ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯋꯥꯈꯜ ꯄꯪꯈꯟꯗ ꯈꯜꯂꯒ ꯁꯛ ꯊꯤꯖꯤꯟꯈꯤꯅꯕꯅꯤ ꯑꯗꯨꯏ ꯁꯔꯨꯛ ꯐꯤꯁꯤꯡꯁꯤꯗꯨꯝ ꯌꯦꯡꯊꯣꯛꯑꯁꯤꯁꯦ ꯑꯁꯨꯝꯅ ꯁꯅꯥ ꯇꯣꯝꯊꯤꯟꯗ ꯂꯨꯍꯣꯡꯂꯝꯃꯤ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯃꯆꯥꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯗ ꯌꯨꯝꯗꯨ ꯏꯍꯥꯡ ꯍꯥꯎꯔꯅꯤ ꯈꯜꯂꯨꯕꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯁꯅꯥ ꯏꯁꯥꯅ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯅꯄꯨꯔꯣꯏꯕ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥ ꯃꯤꯁꯅꯥ ꯑꯅꯤꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯐꯤꯖꯤꯗ ꯇꯞꯅ ꯇꯩꯊꯣꯛꯆꯔꯝꯃꯤ ꯁꯅꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯁꯤꯟꯊꯅ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯗꯨꯅ ꯏꯃꯥ ꯅꯆꯥꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯟ ꯂꯣꯝꯅ ꯇꯧꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯏꯃꯥ ꯑꯁꯨꯝꯅ ꯃꯃꯥ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯍꯜꯁꯤꯡ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯂꯝꯂꯒ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗ ꯁꯅꯥꯗꯣ ꯇꯣꯝꯊꯤꯟꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯂꯨꯍꯣꯡꯕ ꯂꯥꯛꯂꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯍꯟꯅꯈ꯭ꯔꯕꯗ ꯁꯅꯥꯗꯣ ꯃꯥꯒꯤ ꯀꯥꯗꯨꯗ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯗꯨꯅ ꯃꯄꯤ ꯇꯥꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯇꯣꯝꯇ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯣꯝꯊꯤꯟꯗ ꯇꯨꯃꯤꯟꯅ ꯀꯥꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯅꯥꯅ ꯀꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯁꯅꯥꯅ ꯀꯞꯂꯤꯕꯗꯨꯒꯤ ナꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯑꯩꯒꯤ ꯅꯨꯄꯥ ꯁꯥꯕꯤ ꯏꯇꯨꯁꯦ ꯀꯞꯄꯒ ꯍꯩꯖꯥꯅꯤꯅꯦ ꯀꯩꯒꯤ ꯀꯞꯄꯤꯅꯣꯅꯦ ꯀꯩꯅꯥꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯞꯄꯁꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎ ꯃꯁꯛ ꯊꯤ ꯍꯥꯏꯕꯅꯤꯀꯣ ꯅꯁꯛꯀ ꯂꯣꯏ ꯊꯤꯖꯤꯟꯕ ꯇꯥꯔꯦ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯁꯛ ꯊꯤꯕ ꯌꯥꯗꯦ ꯏꯇꯥꯎ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯩꯀꯥꯏꯗ ꯏꯇꯨ ꯃꯁꯛ ꯐꯖꯕꯤꯅꯦꯅ ꯂꯦꯟꯅꯒꯦ ꯈꯜꯂꯤꯅꯦ ꯑꯗꯨꯅ ꯃꯁꯛ ꯊꯤꯍꯟꯕꯒ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯁꯅꯥꯒꯤ ꯇꯥꯔꯤꯕ ꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯁꯅꯥ ꯇꯣꯝꯊꯤꯟꯅ ꯃꯄꯤ ꯇꯩꯊꯣꯛꯂꯤꯕ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯣꯛꯏ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ ꯁꯥꯎꯔꯁꯨ ꯍꯧꯖꯤꯛꯇꯤ ꯏꯇꯨ ꯑꯣꯏꯔꯕꯅꯤꯅ ꯀꯩꯁꯨ ꯀꯤꯕꯤꯗ꯭ꯔꯦ ꯁꯅꯥꯗꯣ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯂꯩꯈꯤ ꯇꯣꯝꯊꯤꯟꯅ ꯁꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯃꯈꯨꯠꯇꯣ ꯍꯥꯏꯔꯞ ꯊꯝꯕꯣꯏ ꯊꯦꯡꯕꯣꯏ ꯇꯧꯗꯨꯅ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯋꯥ ꯈꯔꯗꯤ ꯉꯥꯡꯉꯨꯗ ꯏꯇꯣꯝꯇ ꯉꯥꯡꯕꯁꯦ ꯑꯩꯁꯨ ꯇꯜꯂꯦꯕ ꯀꯩꯗꯧꯔꯒꯦꯕ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯀꯞꯄꯤꯗꯣ ꯅꯪꯒꯤ ꯇꯥ ꯇꯣꯝꯊꯤꯟꯗ ꯍꯥꯏꯌꯨꯁꯦ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦꯕ ꯁꯅꯥꯗꯣ ꯃꯃꯥꯏ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ ꯑꯩꯅ ꯀꯞꯄꯒꯤ ꯃꯔꯝ ꯇꯥ ꯇꯣꯝꯊꯤꯟ ꯈꯪꯅꯤꯡꯕ꯭ꯔꯥ ꯈꯪꯅꯤꯡꯉꯤ ꯀꯔꯤꯒꯤ ꯈꯪꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯞꯂꯒꯕ ꯁꯅꯥ ꯃꯃꯥꯏꯗꯨ ꯈꯔ ꯅꯣꯟꯊꯔꯞ ꯇꯧꯅ ꯑꯩꯅ ꯀꯞꯂꯤꯁꯦ ꯇꯥ ꯇꯣꯝꯊꯤꯟꯒꯤ ꯃꯥꯏꯗ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯀꯤꯟꯅ ꯊꯤꯟꯕ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯃꯟꯕꯩ ꯀꯞꯄꯤꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯥꯏꯗ ꯀꯤꯟ ꯃꯆꯥ ꯑꯃ ꯐꯠ ꯊꯤꯟꯈꯤ ꯑꯣꯏꯃ ꯁꯤꯗꯤ ꯍꯜꯂꯝꯗ꯭ꯔꯤꯗꯅ ꯑꯁꯨꯝꯅ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯗꯨꯅ ꯑꯍꯤꯡꯗꯨ ꯍꯧꯈꯤ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ